ZUM-na Mei Thadokhraba Songlung Village-ki popi sangsing amuk hanna semgatpa haukhre. Akupa maron haidaktri adubu laingak sembagi oigani ke hais ibomsa. Central leader-singna matik saba lusingba khalakani S. Rajan Singha. Laingak sembagi matangda kari oirakpa yabagi haibadu yengba tabani haina laisyo kaisingna phungdokhre. Athuba matamda laingak ama semlagani haibagi thajaba lei haina S. Hardana phungdokhre. Chief Minister gi lamjenda Biren Saitrabarta amasung khemsan yauri agency. NDA na leibak asigi state kun mathoida season tawrabasu West Bengal da BJP na paidriba phawdi apenba oide. Home Minister Amit Shah Indo-Myanmar border mayadagi combined force na miyoyama lupa karor 13 lomgi belu oigadaba drug konana phare. Lobu khuta paiduna sijinariba kuki community da base tawba organization sing malem thongamna matik saba para tambigadauri. Central leader na kaurakpadagi ex CM Biren yauna BJP NPP amasung NPF ki MLA sing ngarang Delhi da pangkhre. Home Guard personnel sing na taliba demand thabak to onthokhanaba Supreme Court ki matiang lauragani mangi. Laingak pairiba lusingba singna relief camp da amuktang leibiyu matamduda aikhoigi awaba khangani IDP. Jenims Hospital ki Pors Nathan Ward ki toilet ta ising ta dabadagi anaba singda khudong sahanre. Thokliba irang si kuki singna sahi kun-kunthra gi mamangdagi pre-plan tawraga lakpadu saphong lakhibani Jugindro. Jeriba mihat NIN senaba miyoi ahumgi mathakta charge sheet thangalakre. NPP tera lai saphongkhre maitai khaktagi party nate mikhanda mirep kunthra hena thadokhi Yumnam Joy Kumar. Thailand da Nupa ama khakna mahaki nusijabi nupigi Asiba Nupiga Luhongkhre masidagi paw asi social media da viral oirakhibani.